State Force na thasi ki tara taruk ta phajinkhiba village volunteer manga condition amata yaodana khudak thadorakkadabani haibagi demand da ngasi ahing nongyai dagi Manipur pumba pung 9 general strike laothokkhre wafam asi ngasi SYDA live awi bilampak kagwada pangthokiba paumi singa unaba mada ALK CCC gi president yumnam Hitler na laothokhibane Police na phajinkhiba village volunteer mangagi laikai club sing All Langtabal Kendra Clubs Coordinating Committee ALK CCC All Langtabal Kendra Mairapaibi Coordinating Committee All Kongba Road United Clubs Organization Kurau Makhong United Club Sagolban Kurau Makhong Sayang Road Amadi Sayang Ward number 23 Apunba Club Amadi Mairapaibi Kurai gi mihut sing yauna SYDA live awi bi lampakta miyam gi oiba mifam ama pangthoklaba mathong pung 9 gi general strike laothokpagi wari pasi laukhibani haina fongdokladuna ALKCCC gi president yumnam Hitler na paumi singda hai May ahum dagi chin cookie narco terrorist singna maitei micham miyamda landarakpadagi Penadraba lamdamasi naha singna lamdamasi kannaba amade maitei furup kannaba achauba thodang laudun lakle irang asi horakpada lengaga sina chin cookie narco terrorist sing dege ngak thoknaba thabak paikat hodrabanina lamdamasi naha singna maitei khol sing ngakpagi thodang asi laudun lakpane Maitei furup kannaba honariba maitei naha singda atamnana lengakna onsinduna phaba punba amadi awaba pibagi thabak asi chatharakpa sia kanma mongda kandem tawe amaromda ngasi famkiba me famaduna kupna khanaraba mathung amatoena yanaduna tongan ba warep khara lokhi warep singadu ki manungda Manipur Police na khulngakpa village volunteer sing phajinkhiba adugi mayokta ngasi ahing nongyai dagi Manipur pumbada pung 9 gi general strike kauba khongjang asi mapung fana pangthok pangamnaba lamdamasigi tongan belup amade local club organization gi mihut singna magi laikaida general strike asi mapung fana sawatpa phajinkhiba village volunteer sing pung 9 gi manungda tek takaidina thadorakkadabani amade khulngakpa village volunteer sing matung tarakpada phaba punbagi thabak sing laingakna paikhatanaba khanghanba haibana chimba yauri Warep sing asi laingakna thabakta onthoktrabade miyamga tanaduna ahenba khongjang sing changsinaba hainasu miyamga matawini yanake Kasi ahing nongyai dagi changsingadoriba general strike ki khongjang asida ana layeng print amasung electronic media amadi essential service sing di konsiloi hainasu makna makhata ki ngasi mifam asida yamna kumna khanaraba matungda akogi tang ta tru tha mapan 2023 ingi numita khungakpa mioi manga Manipur police na phajinkhiba matangda phakhiba khungakpa ichin inauk singgi asigumlaba khungakpa asmioi sing asibo Phajan basya akan mongda kadem tawe mi manga adu phakhiba dama ngasi gi tang taraga nipan gi ahing gi nongyai dagi hauna pung 9 gi oina ban Manipur pumba gi mafamda kauna warep nare